ꯑꯃꯨꯛꯁꯨ ꯇꯥꯃꯣ ꯁꯔ ꯑꯩ ꯌꯨꯝꯗꯩꯅ ꯊꯤꯟꯕꯤꯔꯣ ꯂꯤꯅ ꯀꯁꯇꯃꯔ ꯃꯌꯥꯝꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡ ꯊꯥꯛꯄꯗꯣ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯔꯣꯖꯔꯅ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯅꯤ ꯆꯠꯈ꯭ꯔꯅꯨꯋꯣ ꯑꯇꯩ ꯀꯨꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯏꯔꯥꯡꯁꯤ ꯅꯦꯝꯊꯔꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯄ꯭ꯂꯤꯖ ꯇꯥꯃꯣ ꯌꯨꯝꯗꯩꯅ ꯊꯤꯟꯕꯤꯔꯣ ꯂꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯣ ꯍꯣꯏ ꯑꯗꯨ ꯑꯩ ꯈꯨꯠꯁꯤꯗꯤ ꯊꯥꯗꯣꯛꯑꯣꯗꯅ ꯅꯨꯄꯥ ꯑꯅꯤꯃꯛ ꯏꯀꯥꯏꯔꯞ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯗꯣꯛꯅꯩ ꯇꯣꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯅꯕ ꯇꯦꯟꯖꯥꯗꯨ ꯂꯧꯔꯒ ꯔꯣꯖꯔꯅ ꯇꯥꯃꯣ ꯅꯪꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯍꯦ ꯂꯤꯅ ꯐꯔꯛꯅ ꯃꯥꯅ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯍꯜꯂꯁꯨ ꯌꯥꯕꯗꯨꯕꯨ ꯏꯁ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯀꯩ ꯀꯥꯏꯗꯅ ꯀꯅꯥ ꯈꯪꯅꯤ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯔꯣꯖꯔ ꯉꯛꯅ ꯇꯣꯟꯁꯨ ꯊꯣꯛꯂꯛꯏ ꯇꯥꯃꯣ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯤ ꯁꯔ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯅꯦꯛ ꯐꯖꯕꯁꯨ ꯐꯨꯔꯤꯠꯁꯨ ꯄꯤꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯔꯣꯖꯔ ꯅꯣꯛꯃꯤ ꯋꯦꯜꯀꯝ ꯏꯔꯥꯡ ꯍꯦꯛ ꯅꯦꯝꯊꯕꯒ ꯂꯥꯎꯀꯣ ꯍꯣꯏ ꯁꯔ ꯇꯣꯟꯁꯨ ꯅꯣꯛꯃꯤ ꯂꯤꯒ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥ ꯂꯥꯡ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯅꯩ ꯂꯤꯁꯨ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨꯗ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯇꯣꯟꯁꯨ ꯂꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯋꯥ ꯉꯥꯡꯕ ꯉꯝꯖꯔꯝꯗꯦ ꯁꯣꯝꯗꯅ ꯔꯣꯖꯔꯗꯨ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯋꯥꯁꯔꯨꯝ ꯆꯪꯂꯨꯕꯗ ꯇꯣꯟꯒꯤ ꯕ꯭ꯔꯁꯇꯨ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯅꯣꯛꯃꯤ ꯇꯣꯟꯅ ꯁꯦꯡꯂꯝꯕ ꯕ꯭ꯔꯁꯇꯨ ꯅꯨꯡꯗꯥꯡꯗꯨꯗ ꯁꯦꯡꯂꯝꯃꯤ ꯃꯥꯏꯊꯣꯡꯁꯨ ꯑꯗꯨꯝ ꯅꯣꯛꯆꯔꯤ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯇꯣꯟꯅ ꯐꯝꯂꯝꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ ꯑꯗꯒꯤ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯅꯥꯟꯗꯨꯅ ꯁꯥꯟꯅꯩ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯤꯆꯟꯗ ꯆꯪꯂꯒ ꯇꯣꯟꯅ ꯊꯛꯂꯝꯕ ꯀꯣꯐꯤ ꯀꯞꯇꯨ ꯂꯧꯔꯒ ꯀꯣꯐꯤ ꯁꯦꯝꯗꯨꯅ ꯊꯛꯂꯝꯃꯤ ꯊꯛꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯤꯕꯨ ꯇꯣꯟ ꯄꯥꯝꯃꯛꯏꯕ ꯀꯥꯏꯗꯨꯔꯣ ꯃꯇꯣꯝꯇ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯥꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯣꯂꯤ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯃꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯁꯨ ꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯇꯥꯃꯣ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯏꯇꯣꯝ ꯆꯪꯕꯗꯣ ꯏꯃꯥꯅ ꯆꯩꯗꯧ ꯃꯥꯜꯂꯦ ꯂꯤ ꯅꯣꯛꯃꯤ ꯑꯩꯒ ꯆꯪꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯏ ꯏꯃꯥꯎ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯃꯈꯣꯜ ꯃꯥꯟꯕꯗꯨꯗ ꯊꯣꯛꯂꯛꯏ ꯑꯩꯃ ꯕꯦꯝꯃ ꯑꯩ ꯂꯩꯃ ꯀꯔꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯂꯤꯅ ꯏꯃꯥ ꯂꯩꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯌꯨꯝ ꯍꯜꯂꯒꯦꯅ ꯍꯥꯏꯃꯟꯕꯗꯩ ꯊꯤꯟꯖꯔꯛꯄꯅꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯂꯥꯛꯑꯣ ꯇꯥꯃꯣ ꯂꯩꯍꯧꯔꯒꯦꯀꯣ ꯐꯣꯏ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯌꯧꯔꯣ ꯂꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯇꯣꯟ ꯉꯛꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯨꯡꯗꯥꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯕꯒꯤꯅꯦ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯥꯃꯣꯅ ꯃꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯑꯗ ꯇꯜꯂꯦ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯊꯤꯟꯕꯤꯔꯛꯄꯅꯦ ꯃꯦꯝꯆꯥ ꯉꯛꯅ ꯀꯔꯤ ꯃꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤꯕ ꯍꯥꯏꯔꯛꯏ
ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯁꯦꯠꯊꯔꯝꯃꯤ꯫ ꯑꯩ ꯒꯙꯥ ꯂꯩꯔꯨꯁꯨ ꯌꯥꯗ꯭ꯔꯣ? ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤ ꯑꯇꯥꯡꯕꯅꯤꯅꯦ꯫ ꯀꯩꯅꯣ ꯏꯃꯥ? ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯏꯔꯥꯡꯒꯗꯨ ꯈꯔ ꯍꯧꯖꯤꯟꯕ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ? ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯒ ꯑꯣꯛꯅꯔꯨꯔꯕꯣ? ꯅꯨꯄꯥꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯨꯁꯦ ꯍꯥꯏꯔꯛꯏꯗꯣ ꯑꯥꯔꯊ ꯑꯃꯗꯅꯤ, ꯑꯗꯨ ꯄꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯆꯥꯅ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯣꯛꯃꯤ꯫ ꯐꯅꯦꯛꯀ ꯑꯍꯟꯕ ꯄꯤꯔꯛꯏꯗꯣ ꯅꯨꯄꯥꯗꯨꯅ ꯏꯆꯥ ꯄꯥꯝꯕꯩꯅꯤ꯫ ꯇꯣꯟ ꯐ꯭ꯂꯦꯠ ꯍꯥꯏꯗꯣꯛꯂꯒ ꯉꯥꯡꯍꯧꯔꯣ ꯅꯇꯣꯝꯇ, ꯁꯣꯅꯣ ꯆꯨꯔꯕ ꯈꯪꯗꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯄꯣꯊꯥꯔꯣ꯫ ꯁꯣꯝꯗ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤꯅ USAꯗꯗꯤ ꯑꯌꯨꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯖꯦꯀꯣꯕꯇꯨ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯊꯧ ꯍꯧꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯔꯦ, ꯖꯤꯝꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯁꯥ ꯁꯦꯝꯂꯨꯔꯦ, ꯑꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯦ, ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯇꯣꯟ ꯅꯤꯡꯁꯤꯡꯂꯛꯇꯨꯅ FBꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯏꯟꯕꯣꯛꯁ ꯆꯦꯛ ꯇꯧꯔꯨꯏ꯫ ꯃꯦꯁꯦꯖꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯅꯨꯡꯇꯤꯒꯤ 1K ꯃꯊꯛꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯨ ꯏꯒꯅꯣꯔ ꯇꯧꯔꯒ ꯇꯣꯟꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯝꯃꯤ꯫ ꯑꯀꯣꯟꯕꯒꯤ ꯇꯣꯟꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ, ꯃꯩ ꯍꯧꯒꯩ ꯁꯧꯒꯠꯂꯛꯏ꯫ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯀꯥꯏꯅ, ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯅꯪ ꯈꯪꯅꯤꯗꯅ꯫ ꯈꯨꯗꯛꯇ ꯃꯄꯥꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯗꯤ ꯔꯥꯖꯁꯨ ꯇꯨꯝꯊꯈꯤꯕꯅ ꯐꯣꯟ ꯈꯤꯡꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯃꯥꯅ ꯑꯣꯏꯅ ꯐꯣꯟꯗꯨ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯁꯅꯥ꯫ ꯏꯃꯥ, ꯄꯥꯕꯨꯡ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯁꯅꯥ? ꯖꯦꯀꯣꯕ ꯁꯥꯎꯔꯒ, ꯏꯃꯥ, ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯀꯨꯛ ꯑꯣꯏꯕ ꯃꯩꯇꯩ ꯅꯨꯄꯤ 2 ꯌꯥꯎꯕꯗꯣ, ꯑꯗ ꯇꯣꯟ ꯀꯧꯕꯤ ꯑꯃ ꯌꯥꯎꯕꯅꯤ, ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯔꯥꯅꯤ ꯉꯛꯅ, ꯀꯩꯒꯤꯅꯣ ꯁꯅꯥ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯔꯝ ꯂꯩꯕꯩꯅꯤ꯫ ꯃꯔꯝꯗꯨ ꯏꯃꯥꯗ ꯍꯥꯏꯔꯨꯗꯅ꯫ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯌꯥꯎꯍꯟꯒꯅꯨ, ꯃꯤꯡꯆꯠ ꯊꯤꯒꯅꯤ꯫ ꯑꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯆꯨꯝꯂꯕꯣ? ꯑꯆꯨꯝꯕꯅꯤ, ꯇꯥꯃꯣꯒꯁꯨ ꯑꯗꯒꯤ ꯔꯣꯖꯔꯒꯁꯨ ꯃꯔꯤ ꯂꯩꯅꯕꯅꯤ, ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯆꯠꯂꯒ ꯇꯥꯟꯊꯣꯛꯂꯨꯔ ꯂꯣꯏꯔꯦꯗꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯔꯣꯖꯔꯒ ꯑꯍꯤꯡꯒ ꯌꯥꯔꯛꯃꯤꯟꯅꯕꯅꯤ, ꯇꯥꯃꯣꯁꯨꯅꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯇꯥꯕꯗ ꯇꯨꯀꯠꯆꯔꯦꯗ꯫ ꯐꯔꯦ, ꯏꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ꯫ ꯐꯔꯦ ꯏꯃꯥ, ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯁꯨꯇꯤꯡ ꯂꯩ, ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯔꯥꯅꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯦꯅꯦꯖꯔꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯦꯅꯦꯖꯔꯗꯨꯅ, ꯁꯔ, ꯔꯥꯅꯤꯅ, ꯑꯩꯅꯤ, ꯅꯣꯏ ꯁꯔ ꯅꯠꯇꯦ꯫ ꯃꯦꯗꯥꯝ, ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯀꯨꯛ ꯑꯣꯏꯕꯤ ꯇꯣꯟ ꯀꯧꯕꯤ ꯑꯃ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯏ ꯃꯦꯗꯥꯝ꯫ ꯃꯗꯨ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ, ꯌꯥꯎꯍꯟꯕ ꯌꯥꯔꯣꯏꯀꯣ, ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯤꯁꯨ ꯑꯗꯨꯒꯨꯝꯕꯩꯅꯤ꯫ ꯍꯣꯏ ꯃꯦꯗꯥꯝ, ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯕꯅꯤ꯫ ꯔꯣꯖꯔꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯤ, ꯑꯗꯣ ꯃꯦꯗꯥꯝ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯔꯂꯤꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯎꯍꯧꯋꯤ꯫ ꯔꯥꯅꯤ ꯃꯊꯥ ꯁꯥꯅ, ꯑꯁꯤꯅꯅꯤꯗꯅ ꯊꯣꯏꯕꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯕꯁꯦ, ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯒꯠꯇꯧꯔꯤ꯫ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯤ, ꯅꯍꯥꯟꯈꯩꯗꯤ ꯅꯨꯄꯤꯗ ꯀꯌꯥ ꯀꯦꯗꯕꯅꯤ, ꯉꯁꯤꯗꯤ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯔꯒꯁꯨ ꯀꯦꯈꯤꯕ ꯎꯍꯧꯋꯤ꯫ ꯂꯣꯏꯔꯦ, ꯑꯩꯗꯤ ꯃꯥꯡꯖꯔꯦ, ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯁꯩꯇ꯫ ꯃꯥꯏ ꯔꯣꯖꯔ ꯍꯥꯏꯗꯨꯁꯨ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ, ꯍꯣꯇꯦꯜꯁꯦ ꯁꯣꯏꯗꯅ ꯃꯤꯡꯆꯠ ꯊꯤꯕ ꯇꯥꯔꯦ꯫ ꯔꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯔꯥꯅꯤ ꯁꯥꯎꯔꯒ, ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯃꯤꯕꯨ ꯐꯅ ꯈꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯦ ꯂꯩꯈꯥ ꯇꯥꯗꯧꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯊꯝꯃꯣ ꯌꯥꯔꯦ, ꯃꯇꯨꯡ ꯌꯥꯍꯜꯂꯅꯨꯀꯣ, ꯇꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯍꯣꯏ ꯃꯦꯗꯥꯝ꯫
phone to thamnakre Rasna Korino hingsida nang haidubo Noine cook loading ni haidana Octavi Malodana Hotel se Lekata andore Nachanu Pahal Sisu Mangandore Korino Rani nang nangli ma'am sibo I nang Jeribase Nagi Naroni English ta hi bro Nati Wari to Fazina Gantan Hiro Sok Dor Kono Havenida Rani Tapnari E Wai Babo Cook Wabi Don Havido Prostitute ni Roger the Su Lady Never Male Adaki Nachanupa Halgasu Luina Male Mina Sare Sanana Su Paudo Gumbadagi Tamna Ivani Rasna Os Ontopani the Korani Boom Pokai Baduda Hanba Paratavaki Hotel Duda Labani Karashu Fona Kaluda Aikoi Toibugasu Icham Jamatina Zabani Rani Brangam Shawale E Kari the Wino Wai Babuna Asukam Menupiduki Micham Lisibo Yari Hanba Manager da Tanto Cry Cravani Masak Pajabaki Mangjabasu Yamile Bajaniko Kay Naisibo Napi Masado Yamna Pajabani Aduna Mayamna Kalaknavani Maduda Nasa Sanashiovani Mana Moirani Tanto Cry Libado Ichatu Banasu Credipam Jabumali Oi Migi Masada Nataba Mi Ganuko Nachadi Amata Waraktraga Aigi Sangina Kaidordana Pet Hidolatum Cree Rasna On Tokona Binida Rasu Manarutandana Makata Zadre Tuminatum Cree Somnana Jacob Sitting do Kratina Tosi Masakanungai Tajulami Ataginate Sawa Kradi Patava Wajab Heroni Nasigi Sut Aduti Yamna Romantic over Songni Aduna Sut Aduta Soraka Drakaladuna Masanungai Tajulibani Pamung de Tumagalay Magi Manager Dunasu Tumagalay Baduda Masangam Dramali Kaladuna Kadaki Tokri Manager to Hectokivaga Jacob Fondo Mumet Pori Oivu Kurumkana Shidunukana A Shidunida Namuin Hatopigi Shala Masomu Mesa Salami Wakalde Sukanje Moshini Bishidi Kunumi Sauradi Mano Shitabasum Hilakani Oduna is Wakalse Fatalaga Karim Nabi Unitoragida Oidi Sikiroi Aikani Luhukidini Ichasu Mangabukidini Ichapa Poluraga Nangadum Geratodini Nangse Ai Pamlaga Pam de Basava Malika Kadayam Nahiba Nupinina Oda Nang Ai Pam de Hero Kubike Nangse Credila Waiteka Matangi Fashion Dawo Tawing Manam Nambi Matomta Messaging the Ivalorica Wawanok Jay Namita Hokre Nongalaga Manager Duna Ton the Fondor E Tona Sir Ton Nang Lana Dilono Aishu Migi Makada Lerubana Upalita Bene Oda Nang Medamna Kukta Potarai Wahidu Dabada Ton Mapi Hore Nihaktangaduda Kari Kumni Kari Haini Kangamde Ton Tabro Tay sir Ohina Natiko Keshukai de sir Oi Potaragi Ada sir Wafam Amta Ohayo Maram Amati Lehem do Mali Maram do Kangshabaya Katra Nupado Nia Kanjanei Adu Katapna Sir Liga Jamina Vadu Madam Nakong Mali Oh Oi Tamona Tindo Tindo Bibani Oi Makunilana Loram Basu Adadi Tamose Ibunga Magumnati Bevar Dojavani
ꯑꯗꯣ ꯔꯣꯖꯔꯒ ꯄꯨꯟꯕꯗꯨꯁꯨ ꯈꯪꯕ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯇꯣꯟ ꯀꯝꯅꯣꯛ ꯇꯧꯔꯛꯏ ꯁꯥꯔ ꯃꯦꯗꯥꯝꯗꯨꯗ ꯍꯥꯏꯕꯤꯌꯨ ꯆꯤꯞꯇꯨ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯣꯅ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯔꯣꯖꯔꯒꯤ ꯔꯨꯝꯗ ꯂꯩꯕꯗꯣ ꯇꯣꯟ ꯉꯛꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯤꯞꯇꯤ ꯑꯩꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯤ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯀꯣꯏꯖꯗꯦ ꯍꯣꯏ ꯕꯣꯝ ꯄꯣꯈꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯃꯥꯒꯤꯗ ꯂꯩꯕꯅꯤ ꯍꯟꯕ ꯐꯔꯛ ꯇꯥꯕꯒꯤ ꯐꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯟꯕ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇꯕꯒꯤ ꯐꯔꯦ ꯁꯥꯔ ꯑꯩ ꯄꯣꯊꯥꯖꯔꯒꯦ ꯂꯥꯛꯑꯔꯣꯏꯒꯦ ꯊꯝꯖꯔꯦ ꯇꯣꯟ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯆꯩ ꯑꯌꯨꯛꯇꯨꯗ ꯃꯆꯥꯅ ꯀꯞꯄ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯄꯥꯈꯠꯅ ꯕꯦꯃꯥ ꯀꯩꯗꯧꯔꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯇꯣꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯦꯝꯆꯥ ꯉꯛꯅ ꯏꯍꯦ ꯕꯟꯅꯤꯅꯦ ꯕꯖꯥꯔ ꯑꯃꯠꯇ ꯊꯣꯡꯁꯨ ꯍꯥꯡꯗꯦ ꯇꯣꯟ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ ꯑꯣ ꯅꯠꯇꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯣ ꯏꯃꯥ ꯇꯥꯃꯣꯒꯤ ꯃꯃꯥꯅ ꯑꯩꯒ ꯇꯥꯃꯣꯒ ꯆꯠꯃꯤꯟꯅꯕꯗꯣ ꯈꯪꯂ ꯃꯥꯜꯂꯦ ꯑꯩ ꯀꯨꯛ ꯑꯣꯏꯕꯗꯨ ꯇꯣꯛꯑꯣ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥ ꯉꯛꯅ ꯀꯔꯤ ꯏꯆꯥꯕꯣ ꯇꯣꯛꯑꯣ ꯍꯥꯏꯔꯛꯑꯦ ꯍꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯅ ꯑꯗꯨ ꯌꯧꯔꯗꯤ ꯃꯋꯥ ꯂꯧꯗꯦ ꯇꯣꯛꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯏꯆꯥꯗ ꯇꯥꯏꯅ ꯌꯥꯕ꯭ꯔꯥ After 3 days later, week ama chupna ban tawni haiduna organization kyaga wariknakhibadu sarkargi asinaba porakhre supnagi numit humni khaktang ban tawrabagi tungda mahai school college kaba hongnare bajar thong hangnare office kanare laikidraba miyusingdugi yumyumda sarkargi maikaidagi lakh manga piyure hotel su hanglabanina abemdu hanagum pung 8 nangnaba chatlammi abem ngasidi khara ketharaga chatlammi rogerna ses ngasidi keramiko enjang hawdo male abem nokmi uda guire sir uhiga mafadore anidu punna nokminai kebaga haitide sir sumasidi kitang kejerapani yam thirabo nambu kanana thiyaino keu nupi haisidi khara ke dawni adineba somdena li sumamada ima nudam chaw hapuron haibiyo ranina kaigino hotel zarage kaigino ichana handa hotel da saktoina chakhela isina koinima oanasu adum chaidudi ahana sabaga hauchi sabaga manade koida kelarage ma thoiba ichana kaidauri kanaga loinari ima loine khangni adugi saru nehimna kai pana bhonaro angang natrabani li sorsang hondoklaga namodo aduna ise pampatri ek yarappaga chelage adu haramagali chatkirami rani khoidok sangbana loire rasu tarduna nokmi aina hydro migi machada tainaru nona tanjardi icha sanana su pamum doribani rani mapurebada peramninga e Minnaini imungsida mapuibadi yaroi aduna nangi wakhalnidana aikhoina pamba khakta tawgani khanbadusu langani icha sing pakhang phare magi hingnaba pambe leijare magi apambada aikhoina khuthinjaloisi aidi nopu nokningi kaino moibabu ne haibirise mama aina pamdaba mawo mata porokpa yaro walore hoi
Amatangda nachani maksangdana munabai kumaidasu phane dum nungaini. Moi babo thabak chathoknaba amata leitrabo. Lei ima hoida chatlurasira khalibani. Icha pakhang phar kansida drivers to buduro pambiri se. Oi drivers kalai nachani gi kumai seng ki sinangbo. Sanasu thora khisanu kumai nungai doribani. Mairo zardusu mama da in haikrabani. Kuk nupi amaga leimine na mama so khanglerami. Ras na ha Roger su nupi machado pamijala. Moi babo ko bera lebirabo. Nauringeida doctor tana hosi. Ichani dar haibu Roger su yauri boire. Haha nupi machaduna apa mama choose tawjarani. Aide equation na bu ngamkido malida heroina. Rani fet haiduklaga. Ngauri machada nate mapasu ngauri. Rasulak e. Oi, nupi masado ujarabo nangbo. Uradi nangsu namawini nida.